Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Bigano Masimag contact tawbirau terms and condition apply. From Zari ELITETV ki test of cartoon ni mao meng tabiru amatara mo siri maru nang si impala phongwa pausi singi cartoon singda cartoonist na kari haining ni ba kari phonok ni ba kari wakal kadang ni ba haibadu miyam ta sandungna thamjaba program ni adum test of cartoon amade lokhasage khoi sanale baki loire dana haibista loire dana haiba cartoon si jengbiyo khoi hum wari sanabani hal lama yaure aduga no pa mane ne pi mane tung delerga kethel da poche leru bi halak da wari sanabani sto ulisi no mai kamna khidre ne irang hanthara male haiba deida amasna haide ine aina tabadadi no mai maru lotion khibadagi internet leibini haina han hajiksi numini ni humisi khoi irang lepe adubu ngarang numidang da akhoi Imphal West ki manung chana leiba khoi koktuk ki mathak leiba Bethel village dagi no mai kapthari haibagi adumba paulai adum tatana no mai kamna bagi paulai aduna saisida maru loinagi bagi khoi hanagi sangda nakan dagi kapna ba tuan mamagi digi tawbududi kya u fangdi aduna saisida irang nemthari haine na haibani ansina adeda amasina naha ne irang nemthaba nati ya khoi tabadadi maru loishin nakibadagi intana leibani haina mana taba hoi madumoksu oramba yai leptana tha hum marisi kapak pasi kadai dagi nomai maru no hoi central security force ki kadai no haibe kuki militant sing de leiriba nomai marisi kadai de no khoi M16 ga kapthai riba in chas rifle ga kapthara ko mayama khoi adagi bomb lethot bomb ga kapak bagi pausu khoi mamang da leigi dune duna saisi irang khare nem dharabra ngasi si 15 August ni ngasi bo indara kanda mu toro kadra ka haibe ki wafam sil lei aduna khoi madugi chap chab khangda baduna du irang nem di leitri nomai maru lotion number oirangudra ka haina khalakpa cartoonist na khalakpa ada yumpham oibani mathang da leisna khoi pungna phamgi balo he have duni balo have sida pausida khoi myam phamaga mangon sida khoi sumang dai tare wari batai sana baduni adada an jingna haibani handak kilanda wasidi kuki singdi lining dre Assam Rifles wena khurumna ningle haine na akhoi handak Assam Rifles na kuki sida mateng pangbra pangdabra gi achauba khoi issue lagi baduni tuan ba Rolingi MLA Kuntrani Toina Manipur the Assam Rifles topigro BSF natraga topa hogi paramilitary force la senbiu haidana Narendra Modi da aduga Amit Shah da che ikibalaire even na khoi lamsang kendra gi MLA Rajya na khoi Assam Rifle kangbugi bunker gi nomai kapture ba tuan ofum legre adagi se sugnu da Assam Rifles gi armor khoi gi Casper bulletproof thogi laga police geta police station gi geta leiba adisne SP gi SDPO gi mamang na kinjan ba madu wathu oina ba maya mama adagi se Nazaret KM da tungan ba security force na changkhilaga kuki militant sing na hangamba khoi gi bunker sing changu matam da Assam Rifle da issue to ba Assam Rifle da yenba scheme gi se halwa oiro kari oiro chana ba polam sing maya mama phangbagi wafam so khoi leinagi buduna Assam Rifles ki si more doiro chumna yenga le habagi moi mamang da mai thag habagi somda phogakcho ikaida karida torbung da adum bagi mayama allegation mayama lei madugi rebuttal pidok pirakpa Assam Rifles da pi ba adu mayam su lei aduna ada mamang da khoi yeng ni kangpok pi da khoi nang chat pe yaroi
अखोई थादोक चक्कीरू कायना इसाईगा सक्तना आसाम राइफल्स की मखोंगा कोंदना कप्पगी मयाम कुकी मयाम कुकी निपिसिंगा तौगी मयाम सु लेरिना स्वाइसिदा अखोई सेंट्रल फोर्स अमु ओइबगी मथौ तौरिब्रा नत्रगा तौदब्रा हाइबगी तोंगान तोंबा वहां क्या सु लाखिबने अदनी अद युमफम ओरकांदने कार्टूनिस्टना पुथोरेसे हंदकी लंदा ओसिदी कुकी सिंगदी लाइनिंग द्रे हाय आसाम राइफल्स ने खुरुमदना निंगले हायना लाइगी मोता आसाम राइफल्स होइना निंगब्रा हंदकी सोशल मीडिया दा फोंदोकिबनी आसाम राइफल्स के बचकिता दे कोई मकोइजु खुन थादो अमगा असुक जंगल दा संगिनी का हायबो वफम सोशल मीडिया दा अदुम कुकी नुपा मन पीबा अखोई वफम इंटरव्यू नेशनल मीडिया दा पीबो वफम सु लैबि दुनिया दुना स्वाइसिदनी अखोई हजि मयाम खंदरिबसे ए पोपी थागुमसी अदगी जंगल महांगुमसी जंगल कोक्तो कुमसी हाइबस करिगी यानिंग्द्रिबनो हाइबगी अचो वफमनी अदा कुकी अखोईगी कुकी अदुमाय लेरे पोपी थाबा हाइसिदी अदुम यामना अखोई जगासिंद पाक्तकना थाबगी पोस्ट लेइबदुनी अदुना अखोई थाइना अखोई हाइरमबदो अखोई किताबतागी अला ओइ हाइनो दु कुकी लाए का हाइनरे का मयामसी ngang wa fu mo se koi na la ko ni chin da dum lei lei bu duna su go post theng ba adu dani swai sida koi kuki kang bu sing di lining dre Assam Rifles when ninge haina madugi post sida cartoonist da puthora pani am phajaba poni khoi palo hai gese mathang leisna khoi hoilan paugi as loire hai buduni sida je hal lam kan hang chamin da bani adu da amasina manjung leire korong chak yung ga man haire anjina re khoi gi lebak se wa do ko isa sa isu sa na senior sina hai bani du na sina haire ahal na khoi na ha khoi bu karong chak yung le na manung da ye people se khoi matham ka ong manjung le bu dunia duna sai sida ahal sing leiriba tonga tomba leaders sing leiriba mayam sing yamna phajana toro khodana na phajana puraga maikai da pura chakada bodo noi tawdre noi gyan tadre akhoi gi representative ne hara gano ki tom thok matau tawdre habi adum message ma pina hona ba cartoon na agi miyang de gi thamjage aduni sidida amasina chatlaga ga madha mathanga thoga manjung leiriba cartoon si ani sidida bining iba message dunia khoi an sing suna gyan taba mangjil thar sakadaba sin na khoi tokhai na chana bagi mami ma taba ji ton ton ba kholau kya lauri punjan na bagi ama toina leib na bagi wafam se madu wafam do madi u phangri madu dani khoi an sing sina noi thok buje khoi yang ware khoi ji karong chak yunge haidana karong chak yung bagi sin ni ji sida uliba cartoon se adu mathang da lai basina khoi HL Express ki nei re he haibuduni seda khoi mapam sa mayama mapana chatpagi mong ni leisi diam seng budi wale cartoon se duna sana lebak si lal lebak oire halorasi bema hai badida lal loirak pada ekhoi gi leifam leikidro moi baba hana koina chena ba khona ba mayama leiba digi lanjena ba mayama lei adu ipotu dani leisi aduna sigi posidani aduna khoi chi lanjena kan halak pada de khoi yumpham amda lerim dadi kamain togedagi haibagi wafam adu ma message pe ba kino cartoon en thamjage mathang dulais na koi people's chronicle gini people's chronicle there is wari sana bani ada khoi ahal no pa ma gan pi me ga de manai no they don't bother about rice moi di cheng gi chak ki kem da khan de sini they don't bother about rice cultivation and vegetable mana masingi yadu khang de yadu crops si kem khang de they only want land cropping ana land cropping means koi land je lokshan ba hon rak podo madu gi potu ni uri se adu po se mayama to I haibagi pau du lei ana sida achouba message amni lam khopjan ba mi gi labuk me da moina khopjan lak bagi me pau ma ta ba hanakti 15 August ngasi loire ngasi dagi di sorry low tha ba khop da pan ba khop pudi amta leira roi madu matam mam lei madu aroi bu ni ngasi 15 August ya duna size da moi wari sana bani as moi kaim khan de they don't bother about rice cultivation and vegetables crops mana masim kari kram khan de they only want land cropping ana le lokshan ba chua sampuda bulldozer sin laga pura takhai gi ba le mayam duni hana gi yum saramba mayam le jeramba to akte kai khara ju ta ba sing loi le khongko la jo tek thang de mayam loi khongko la ga koi tata gari da ha pa ga silcha da yuno pu da pha re ha bi post lai bi duni to so mayam sigi adu ma message ma pi ba yam phajaba che su cartoon ne thamjage aduna asi de no ELITETV gi test of cartoon gi mahau patang isolation jare meng tabiru singbu amukana kurum jabaga loina na kaini da bayathang ni jeri pinebisi
Gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong chaba si mangan bigano ngasi mag-contact tawbirau terms and condition apply.